Sujata House Arrest Touduna Thamkhiba adu Nupi Singi Hak Khonggoinabani haina MP Bimol na Fongdokre. Delhi Manipuri Coordinating Committee na Sinduna Delhi gi Jantar Mantar da Pangthokadaba Nupi Lal Ningsing Thoramda Sarukiana naba Delhi da Lakibi Imagi Mairagi Convener Sujata Thokjombu Delhi Police na Nawada da Laiba Mahaki Laifamdagi Hendok Handana Thamkhiba Thawong adu House Arrest Tawbani adugumba Thawong adu Nupi Singi Hak Khonggoinaba Tamthiba Thawong amani haina Inner Manipuri Parliamentary Constituency gi MP Bimol Akoizamna Fongdokre. Social media platform ama oiriba microblogging site X ta Bimol Akoizamna makhatana Fongdorakibada Nupi activist amabu house arrest Touduna Thamkhiba adu condemn tawi. Thawong adu Manipur gi nupi singna Nupi Lal Ningsing Thoram pangthoknaba hotnabagi mayokta chathaba khwaidagi chumdaba thawong amani haiki. Kumsing ing lising ama chamapan kuntra mapanda British loilam laingakpa singna chathakiba chumdaba thausil adugi mayokta Manipur gi nupi singna lepkiba khongfam adubu ningsingnaba hotnabani. Nupi Lal Ningsing Thoram asi chahi kudingi December 12 ta Manipur gi nupi singna laukiba thaudang adubu ningsing duna lakli. British lainga ki mayokta changsin kiba iho adubu ningsing bagi thauram yauba lakiba nupi luchingba amada chathakiba thawong adu democratic freedom amasung nupi singi hak Khonggoinabani. Delhi Police na hauzik fawada mahak thadokre natraga thadoktree haibagi formal leba wafam fongdorakpa laitri hainasu pendaba fongdokhi.